ꯑꯩꯈꯣꯏ ꯈꯣꯡꯖꯣꯝ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜꯗ ꯆꯠꯇꯨꯅꯤ ꯍꯥꯏꯌꯣ ꯕꯦꯝꯃ Very good. ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯃꯨꯛ ꯆꯠꯂꯁꯤꯀꯣ ꯑꯩ ꯆꯠꯂꯤꯟꯗ ꯁ꯭ꯋꯥꯏꯁꯦ ꯑꯥꯔꯃꯤꯔꯣ ꯀꯔꯤꯔꯣ ꯃꯌꯥꯝ ꯂꯩꯔꯦ ꯉꯁꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯗꯣ ꯑꯗꯨꯒꯤ ꯃꯥꯜꯂꯦ ꯃꯐꯝꯁꯤꯗ ꯂꯩꯁꯦ ꯈꯣꯡꯖꯣꯝ ꯗꯦꯒ ꯑꯣꯏꯕꯅꯦ ꯑꯗꯨꯝ ꯃꯤꯁꯦ ꯑꯗꯨꯝ ꯆꯠꯅꯩ ꯍꯧꯖꯤꯛ ꯀꯋꯥꯒꯤ ꯂꯥꯏꯟꯗꯅꯦ ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯦ ꯍꯧꯖꯤꯛ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯈꯔ ꯆꯠꯂꯒ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯂꯩꯔꯅꯤ ꯁꯤꯗꯒꯤ ꯑꯃꯨꯛ ꯆꯠꯂꯒ ꯁ꯭ꯇꯦꯟꯗꯔꯠ ꯔꯣꯕꯔꯠ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗꯣ ꯂꯩꯔꯅꯤ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯂꯝꯕꯤꯁꯦ ꯁꯨꯝ ꯆꯠꯂꯒ ꯃꯣꯔꯦꯅꯦꯕ ꯇꯥꯗꯣꯏꯁꯦ 99 ꯀꯤꯂꯣꯃꯤꯇꯔ ꯊꯥꯏꯁꯦ ꯃꯣꯔꯦ ꯆꯠꯄꯤꯒꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯝꯕꯤ ꯊꯣꯡꯁꯨ ꯐꯖꯅ ꯐꯔꯦ ꯁꯨꯝ ꯆꯠꯂꯨꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯂꯩꯇꯦꯟ ꯃꯥꯟꯅꯅꯁꯨ ꯂꯣꯏ ꯂꯩ ꯂꯝꯕꯤꯁꯦ ꯆꯠꯄꯗ ꯑꯗꯨꯝ ꯈꯪꯍꯧꯗꯦ ꯌꯥꯎꯗꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯦꯔꯤꯀꯦꯠꯁ ꯑꯣꯏꯒꯦꯔꯥ ꯖꯦꯕ꯭ꯔꯥ ꯀ꯭ꯔꯣꯁꯤꯡ ꯑꯣꯏꯒꯦꯔꯥ ꯂꯣꯏꯅꯃꯛ ꯐꯖꯅ ꯑꯗꯨꯝ ꯇꯧꯋꯦ ꯅꯍꯥꯟꯉꯩꯒ ꯍꯥꯏꯔꯨꯔꯒꯗꯤ ꯌꯥꯝ ꯐꯔꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯁꯤ ꯂꯝꯕꯤꯁꯦ ꯆꯠꯇꯕ ꯑꯣꯏꯔꯒꯗꯤ ꯑꯩꯁꯨ ꯀꯨꯏꯔꯛꯑꯦ ꯁꯤ ꯂꯝꯕꯤꯁꯦ ꯆꯠꯇꯕ ꯑꯗꯣ ꯍꯟꯗꯛ ꯊꯣꯛꯂꯛꯑꯀꯥꯟꯗ ꯆꯠꯄꯅꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯩꯔꯝꯃꯦ ꯍꯧꯖꯤꯛ ꯀꯩꯅꯣ ꯌꯧꯁꯜꯂꯛꯑꯦ ꯊꯧꯕꯥꯜ ꯌꯧꯁꯜꯂꯛꯑꯕꯅꯤ ꯍꯧꯖꯤꯛ ꯊꯧꯕꯥꯜ ꯕꯖꯥꯔ ꯂꯥꯟꯊꯣꯛꯑꯕꯅꯤꯅ ꯈꯣꯡꯖꯣꯝ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜꯗꯣ ꯌꯧꯁꯜꯂꯛꯑꯅꯤ ꯍꯥꯏꯗꯤ ꯏꯂꯥꯞ ꯂꯥꯞꯇ꯭ꯔꯦ ꯑꯗꯨꯒ ꯂꯝꯕꯤꯁꯤꯗꯤ ꯌꯥꯝ ꯐꯖꯅ ꯅꯨꯡꯉꯥꯏꯔꯦ ꯚ꯭ꯌꯨꯁꯨ ꯌꯥꯝ ꯐꯖꯩ ꯁꯨꯡꯋꯥꯗꯤ ꯋꯥꯗ꯭ꯔꯦ ꯊꯧꯕꯗ ꯑꯗꯨꯒ ꯉꯁꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄꯗ ꯄꯨꯂꯤꯁꯀꯨꯝꯕ ꯑꯗꯨꯒ ꯑꯥꯔꯃꯤꯒꯨꯝꯕꯗꯤ ꯌꯥꯝ ꯊꯦꯡꯅꯕ ꯎꯏ ꯂꯝꯕꯤꯗ ꯍꯧꯖꯤꯛꯇꯤ ꯁꯤꯗꯒꯤꯁꯨ ꯈꯣꯡꯖꯣꯝ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜꯗꯣ ꯎꯕꯅꯦ ꯁ꯭ꯋꯥꯏꯗ ꯅꯣꯏ ꯎꯕ꯭ꯔꯥ ꯑꯥꯗ ꯊꯤꯡꯒꯠꯂꯒ ꯂꯩꯔꯤꯁꯦ ꯑꯁꯤꯁꯤꯅꯤ ꯈꯣꯡꯖꯣꯝ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜ ꯍꯥꯏꯁꯦ ꯃꯣꯔꯦꯁꯨ 79 ꯀꯤꯂꯣꯃꯤꯇꯔꯗꯪ ꯉꯥꯏ ꯂꯩꯔꯝꯃꯦ ꯁꯤ ꯌꯧꯁꯤꯜꯂꯛꯑꯕꯅꯤꯅ ꯍꯧꯖꯤꯛ ꯁꯤ ꯂꯩꯔꯦꯗꯣ ꯈꯣꯡꯖꯣꯝ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜ ꯀꯝꯄ꯭ꯂꯦꯛꯁ ꯍꯥꯏꯗꯣ ꯁꯤꯗ ꯌꯧꯁꯤꯜꯂꯛꯑꯦ ꯐꯗꯤ ꯐꯖꯕꯅꯦ ꯁꯤ ꯃꯐꯝꯁꯦ ꯃꯌꯥꯝ ꯁꯤꯗꯁꯨ ꯐꯖꯅ ꯆꯥꯎꯅ ꯊꯥꯔꯦ ꯈꯣꯡꯖꯣꯝ ꯋꯥꯔ 1891 ꯃꯦꯃꯣꯔꯤꯌꯦꯜ ꯍꯥꯏꯁꯦ ꯌꯥꯝꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯃꯐꯝꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝꯁꯤꯗ ꯑꯃꯨꯛ ꯊꯧꯖꯤꯜꯂꯒ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯑꯩ ꯍꯧꯖꯤꯛ ꯈꯣꯡꯖꯣꯝ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯑꯦ ꯑꯩ ꯒꯥꯔꯤ ꯄꯥꯔꯛ ꯇꯧꯒꯦꯅ ꯊꯤꯔꯤꯅꯤ ꯑꯩ ꯁ꯭ꯋꯥꯏ ꯈꯤꯇꯪ ꯆꯪꯁꯤꯜꯂꯒ ꯈꯥꯝꯃꯗꯕꯅꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯆꯠꯂꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦꯗꯣ ꯀꯨꯏꯔꯦ ꯁꯨꯃꯥꯏꯅ ꯊꯣꯛꯇꯕꯁꯨ ꯑꯉꯥꯡꯉꯩꯒ ꯇꯧꯔꯒ ꯆꯠꯄꯅꯤꯅ ꯃꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯦ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯑꯗꯨꯗꯒꯤ ꯁꯥꯟꯅꯄꯣꯠ ꯀꯩꯀꯥꯁꯨ ꯌꯥꯝ ꯌꯣꯟꯕꯅꯦ ꯑꯥꯏꯁ ꯀ꯭ꯔꯤꯝꯗꯒꯤ ꯀꯩꯗꯒꯤ ꯑꯉꯥꯡꯉꯩꯒꯤꯗꯤ ꯃꯣꯏꯅꯗꯤ ꯍꯦꯛ ꯄꯥꯝꯖꯕ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯄꯣꯠꯇꯣ ꯑꯣꯏꯔꯝꯃꯦ ꯑꯗꯨꯝ ꯚ꯭ꯌꯨꯁꯨ ꯁꯤꯅꯔꯤꯁꯨ ꯌꯥꯝ ꯐꯖꯩꯗ ꯁ꯭ꯋꯥꯏꯒꯤꯁꯦ ꯑꯗꯨꯝ ꯐꯣꯇꯣ ꯅꯝꯕꯗ ꯌꯥꯝ ꯐꯖꯕꯅꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯖꯒꯥꯁꯤꯗ ꯐꯣꯇꯣ ꯌꯥꯝ ꯅꯝꯃꯝꯃꯦ ꯃꯃꯥꯡꯗ ꯑꯗꯣ ꯃꯤꯁꯨ ꯑꯗꯨꯝ ꯇꯤꯜꯂꯦ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯄꯨꯡ ꯑꯅꯤꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯗꯨ ꯃꯇꯝꯗꯗꯤ ꯃꯤꯗꯣ ꯑꯃꯨꯛꯀꯁꯨ ꯍꯦꯜꯂꯦꯅꯁꯨ ꯃꯤ ꯌꯥꯝ ꯆꯤꯜꯂꯦꯅꯁꯨ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯇꯥꯏꯃꯤꯡꯁꯦ ꯑꯩꯈꯣই ꯅꯨꯡꯊꯤꯟ ꯋꯥꯏꯔꯝ ꯑꯗꯨꯋꯥꯏꯗꯅꯤ ꯍꯥꯏꯗꯤ ꯄꯨꯡ 3:30 ꯑꯍꯨꯝ ꯇꯥꯔꯝꯃꯅꯤ ꯃꯤꯁꯨ ꯌꯥꯝ ꯀꯟꯅꯗꯤ ꯆꯤꯟꯕ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏꯗꯁꯨ ꯆꯠꯄꯁꯨ ꯅꯨꯡꯉꯥꯏꯔꯦ ꯑꯉꯥꯡꯁꯨ ꯌꯥꯎꯕꯅꯤꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯑꯣꯏꯗꯦ
ꯐꯗꯤ ꯐꯖꯔꯦ ꯍꯥꯏꯗꯤ ꯑꯉꯥꯡꯒꯤꯁꯨ ꯌꯥꯝ ꯇꯧꯔꯤꯕ ꯆꯠꯇꯅ ꯈꯣꯠꯇꯅ ꯃꯌꯥꯝ ꯁꯥꯟꯅꯔ ꯃꯌꯥꯝ ꯌꯦꯡꯕꯗꯨ ꯐꯅꯕ ꯅꯨꯡꯉꯥꯏ ꯏꯔꯥꯡ ꯂꯩ ꯈꯣꯠꯂꯤꯒ ꯌꯥꯝꯅ ꯍꯥꯏꯗꯤ ꯍꯩꯁꯨ ꯍꯩꯅꯩꯀꯣ ꯉꯁꯤꯁꯦ ꯍꯥꯏꯗꯤ ꯃꯤꯁꯨ ꯌꯥꯝ ꯂꯥꯛꯅꯔꯣꯏꯗ꯭ꯔꯥꯅ ꯈꯟꯕꯅꯦ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯣ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯗ ꯌꯥꯝꯅꯁꯨ ꯔꯤꯂꯦꯛꯁꯤꯡ ꯑꯣꯏ ꯅꯨꯡꯁꯤꯠꯁꯨ ꯐꯖꯅ ꯁꯤꯠꯂꯤ ꯋꯥꯔꯀꯥꯟꯗ ꯍꯥꯏꯔꯛꯑꯣꯀꯣ ꯄꯄꯥꯅ ꯋꯥꯔꯀꯥꯟꯗ ꯍꯥꯏꯔꯛꯑꯣꯀꯣ ꯏꯪꯂꯤꯁꯇꯁꯨ ꯏꯕꯅꯦ ꯇꯣ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯑꯗꯨꯝ ꯄꯣꯁ ꯇꯧꯔꯒ ꯑꯗꯨꯝ ꯌꯦꯡꯉꯦ ꯄꯥꯒꯦ ꯍꯥꯏꯔꯒꯁꯨ ꯑꯗꯨꯒ ꯁꯥꯏꯠꯇꯅ ꯃꯤꯗꯜꯗꯅ ꯕꯦꯡꯒꯣꯂꯤ ꯃꯌꯦꯛ ꯏꯔꯦ ꯑꯗꯨꯒ ꯅꯥꯀꯟꯗ ꯑꯣꯏ ꯊꯪꯕꯁꯤꯅ ꯃꯩꯇꯩ ꯃꯌꯦꯛꯇꯅꯤ ꯄꯣꯁ ꯇꯧꯔꯒ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯃꯤꯗꯤ ꯂꯥꯛꯄꯗꯤ ꯂꯦꯞꯇꯦ ꯆꯠꯄꯁꯨ ꯈꯔ ꯌꯥꯎꯅꯔꯤ ꯂꯥꯛꯄꯁꯨ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯂꯥꯛꯑꯦ ꯇꯥꯏꯃꯤꯡꯁꯤꯁꯨ ꯑꯗꯨꯝ ꯆꯞ ꯆꯥꯕ ꯇꯥꯏꯃꯤꯡꯁꯨ ꯑꯣꯏꯕ ꯍꯥꯏꯗꯤ ꯌꯥꯝꯅꯁꯨ ꯁꯥꯗ꯭ꯔꯦ ꯑꯗꯨꯒ ꯅꯨꯡꯁꯤꯠꯁꯨ ꯌꯥꯝ ꯐꯖꯅ ꯑꯗꯨꯝ ꯁꯤꯠꯂꯦ ꯑꯗꯨꯒ ꯏꯪꯖꯤꯟꯕ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯅꯨꯡꯁꯥꯁꯦ ꯅꯝꯊꯔꯛꯄ ꯑꯗꯨꯒꯤ ꯇꯥꯏꯃꯤꯡꯁꯨ ꯑꯣꯏꯕ ꯏꯆꯥꯅꯨꯄꯤꯁꯨ ꯃꯊꯟꯗ ꯑꯗꯨꯝ ꯀꯥꯕ ꯉꯝꯃꯦ ꯌꯥꯝ ꯐꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯣꯠꯅꯤꯗ ꯃꯁꯦ ꯍꯛꯆꯥꯡ ꯁꯥꯖꯦꯟꯁꯨ ꯐꯕ ꯑꯗꯒꯤ ꯚ꯭ꯌꯨꯁꯨ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝꯁꯨ ꯇꯤꯟꯕ Ngang một cái gì đó, ngang là đi mang ra. Hello cô, được không? Được, tôi rồi. Hãy khởi cái hello.
ꯄꯥꯝꯃꯕ ꯕꯦꯝꯃꯗꯣ ꯁꯤ ꯌꯦꯡꯉꯣ 와우 아니라 실이 타이네기 아우버드니 실이 봐 Ngọc quá. Ai biết cái món gì không? Rồi rồi. Về mai nó cái dầu thì nó về mai rồi đã. Cây nổ. Ngang được bạn ngang mà nó thầm. Thế một cái đi một thì nó medium lặng nó đi nó có gì rồi sao? hꯧꯖꯤꯛ ꯍꯜꯂꯤ ꯍꯧꯖꯤꯛ ꯕꯣꯔꯥꯁꯤꯡꯁꯨ ꯆꯥꯅꯤꯡꯕ ꯌꯥꯎꯅꯔꯦ ꯑꯩꯈꯣꯏ ꯂꯝꯕꯤꯗ ꯍꯜꯂꯤꯁꯦ ꯂꯝꯕꯤꯗ ꯌꯦꯡꯉꯒ ꯆꯥꯔꯁꯦ ꯍꯥꯏꯅꯔꯦ ꯍꯧꯖꯤꯛ ꯍꯜꯂꯛꯏ ꯉꯁꯤꯒꯤ ꯁ꯭ꯇ꯭ꯔꯦꯁꯁꯤꯁꯨ ꯌꯥꯝ ꯐꯖꯕꯅꯤ ꯁꯤꯡꯁꯨ ꯌꯥꯝ ꯐꯖꯕꯅꯤ ꯌꯥꯝ ꯅꯦꯆꯔꯦꯜ ꯑꯣꯏꯕ ꯈꯣꯡꯖꯣꯝꯒꯤ ꯒꯦꯠꯇ ꯁꯤꯁꯨ ꯃꯑꯣꯡ ꯌꯥꯝ ꯇꯥꯕ ꯁꯤꯡꯖꯨ ꯂꯩꯔꯦ ꯆꯉꯥꯡ ꯂꯩꯔꯦ ꯁꯤꯗ ꯉꯥꯏꯍꯥꯛ ꯑꯩꯈꯣꯏ ꯄꯣꯊꯥꯔꯦ ꯆꯥꯔꯒ